Langjing Asoba ground the Pangtokiba, Mui Lising Kayana Saruk Yakiba, Miyamgi Mifamada Saruk Yarakiba, Prime Minister Narendra Modi na Hai. NSN IM Amadi, Bharat Sarkar ga Sahita Unakiba Framework Agreement Manipur Panba Wahi Ama Pabo Yaude, Manipur Gingam Kai Mong Amatada Kaheloi. Hauki Basahi Ama Makhairom says that Asida Paliba Congress Sarkar Asi Tumduna Lairubra, Hojikta Mikhal Manaksida, Framework Agreement Ki Wafam, Puthorakliba Asi Karigino Haina, Prime Minister na Congress Po Maral Sikhi. Mamangda Congress ki lusingba singda agreement asida kari yaubagi haibagi matangda hana na khangan khrabani haiki. Paliba Congress Sarkar asina haukiba sahi taramanga asida Manipurda kari thabak paikhat khrabage hangladuna Sarkar asina sahi taramanga asida paikhat pangam khidaba thabak sing BJP na Sarkar pairak labadi tha taramanga gi manungda pangthokani haina thajaba pikhi. Ngasigi Thoram Asida, Union Minister of State for Home Kiren Rijiju, Donor Minister Dr. Jitendra, Union Human Resource Development Minister Prakash Javadekar, BJP National General Secretary Ram Madhav, BJP Manipur in charge Prahlad Singh Patel, Assam ki Finance Minister Himanta Biswa Sharma, BJP Manipur Pradesh ki President KSS Babananda, General Secretary Administration MLA TS Biswajit, Election Management Committee के convener TS Sauba, हानगी President Singh, S Santikumar amadi Dr. S Borbabu, Ningthau Laisem Basana Zauba amadi BJP की टिकट मिरेप ओरिबे सिंगसु सरुक याके. Amaramda Prime Minister Narendra Modi ki khongsat asibu athingba thamduna korkomna ngasi ayuk pung taruk tagi Prime Minister na handriba phauba total shutdown laukhibadegi Manipur gi mahoksa gi punsida chauna akaiba thokre. Korkom gi athingba asina maram oiduna khwaramban kaithel mi kabagi chang hanthaki. Thangal kaithel amadi pauna kaithel thong hangna khide arapa amadi anakpada chen gadaba gari sing satna khide mahi loisang sing thong hangna khide sarkar gi loisang sing karmachari sing kabagi chang nemkhe. BJP da lairaga Congress po hunduna ngangliba mayam asi Congress da lairingai da khiraba myoi ngaktani haina Chief Minister Okram Ibobina ngasi kumbi kendra gi MLAS biragi phiral singkhatpagi thoramda phongdokre. Wango Makhalaikai da laiba mahaki yumda pangthokiba phiral singkhatpagi thoram aduga mari lainana Wango Mayalaikai playground da mifama masu pangthokhi. Chief Minister Okram Ibobina makha taraduna Hauzik Congress Sarkar na project kaya loisenba ngamdabagi matangda hairiba wafamsing asi makhoina Sarkar paiba yauringai da loisenba ngamlamdrabani phongdokhi. Akoi government sida yauraga party sida yauraga koi na nambon gi han sida gi hauraga jik BJP da het ngangi ba mayam singje chen cha ba corruption tawba adu da ngangi ba mayam se project loisan bang ngam da ba ngangi mayam singje loisan da ba project su nangai moi akoi government da dum leina loisan bang ngam da ba Charam ba paisa ju moi leiring da moi na charam ba admai to da moi ju ujik su dum charam gi dai na moi ngang bane ba Ngasigi Thoramada Deputy Chief Minister Gakhangam MLA K Ranjit MLA Timangi Babu MLA M Prithviraj Singba Myoi Kayana Saruk Yaki Deputy Chief Minister Gakhangam na Congress na Sahitara Manga Supna Semga Sagaliba Amade Manipur gi apunbagi saktam asi manghalloisi hairabadi Congress Party da amok hanna miyamna thajaba thambiyo haiki. Sahitara Manga Supna Semga Sagaliba Manipur gi apunbagi saktam asibu Manipur da leiba praja china punama temi tamli ko punama kusumna dana jira ba lur ko tak kyala awsho ko ma to ngamiba masiki continuity se kham se hadara bade Congress party bu mapangan kan midana sarkar se amukale han midana akoi mang da le ba issue mayam se mapung pha mai punadana madu leiba manung gi bapangi yekne bisibu masiba mai chi ba pira Manipur se awang ba tha thangana ba pepon mo kana me na tare thumtani
MLA K Ranjit na handaki mikhalasi yamna maru oibana Manipur kannabagi khudong saba adu miyamna Congress Party da PBO haiki mirep oiriba S Birana lamdam asida sahi kun henna sothana lerambadu ngasidi awonba ahongba kaya lakpangamle masi miyamna Congress Party da sasan sinabadagini phongdokhi Tamari vote gya ba mache masi college asna ojani phuma thoi hama me aba ojani phuma thoi tuge taluk sagai mayumgi mayam ngo vote common laga aduga satra satri oja sing adura tolo phangba satra lai haiba haitabagi wadi khangde mangi ai vote kauk de yadi aina ka halaga ma karam medna college pum si lerame Mikhalgi matam naksil lakpagaloina na tongan ba political party singna yumda sangduna vote khombagi thabakan khanarakli mafam kharada mikhalga mari leina na khana chaina bagi thodok su thokli hauzik pawgi marak thana break amatang Swiss rolls with exotic fillings from Winkies, the cake specialist. Kay noita nana landline sum season resibo sema khonjol lo nang su tabiyo numi khudingi 9 p.m. to 7 a.m. amasung Sunday khudingi 24 hour any call any network all over India free oini amadi mipom khuding mang jinna bayaraba BSNL landline ne adudi akhosu hayengma BSNL gi landline connection to minarasi Baldev, a premium study circle, Uripo Kosnamlikai Info, CBSE Holiday Special, Class 6 to 9, features, smart class, well-designed and furnished classroom, experienced and dedicated teachers, good academic ambience and easy connectivity, a practical approach teaching style, hostel facilities for boys. For details, please visit Baldev office or call 8794609189. Pain relief ointment, Hornaba, Oxipa, Tang Sipa, Puna, missing with a Sinavayaba, lives up from the Putuxaba, Oza. Beneath 100 meters from the Earth's surface, naturally filtered through saline streams, pure, clean, and healthy water. Ripo Green City की दमकता इकाई खुमना जरिबा लैंड ऑनर सिंह मदी पांथोइबा हाउसिंग फाइनेंस कंपनी लिमिटेड PISFCL की मैनेजमेंट टीम गगी ओइबा अपुनबा मिफम मा लागिबा मार्च की तंग तरुक निंगथौकाबा निमित की अयुपुंग तरा मखाई ताबा मतमदा होटल क्लासिक ग्रांडे दा पांथोक जरगनी इकाई खुमना जरिबा लैंड ऑनर सिंह मतम चाना लेंबिरक्तुना हारिबा मिफम मसदा सरुक याबिनना हाइजरी फेब्रुआरी की तंग कुनिपन फावद मिंग पिकत पिनबसु हाइजरी मैनेजमेंट टीम पांथोइबा हाउसिंग फाइनेंस कंपनी लिमिटेड उरिपोक इंफॉर्म ब्रेक की तुंगदे तराम नोक्सरी मखाताबा पाउदा Congress amasung BJP na lamdam asigi praja sing wahallaga madugi khudong saba lawngnaba hotnare haina hana minister oiramba NPP ge mirep oiriba L Jayantakumar na pisumda pangthokpa political conference amada phongdokhre handaki mikhalasi Manipur ge maraibak lepkadaba yamna aruba mikhalni haikhi Share number 6 na hariba masing mamakli lari ek symbol sida tang mari da pung tare tagina pung hom ba thada na gado election da ayam na amdam mangola sebat pb raga apai ka sama kendra gi praja singna madugi mihut na social contribution kanama mong da tawge na haibase khum yam amdam yengna se Sugunu Kendra gi manung sana laiba serauda BJP gi workers singna vote khomba satpada Congress ki workers singbo phurai haiba thawongbo yaningda ba phongdoktuna Sugunu bazar da wakat mi fam jathakre wakat mi fam adu da saruk yakhiba BJP Sugunu mandal gi president ibotombida thawong adu yaningde mari lena ba singna bijeng sangduna mara laiba singbo dandi PBU haiki Oinam Kendragi manung sanba kainau thongkhada laiba ngangom lukhoina mikhalga mari leinana MLA ibohan bigi election gi saksana rami habigi damak nisaban amadi lekai miyamna pharaga lale haijahan khre asiguma thabak asi matungda mohana tawdanaba mari leinaba singna yengsinbiyo haina nupi amana phongdorakle Koine meyam changchalu modamda ibombi gi chakchana banena tasem ki khoida haire sumba chakcha haijana to Manipur gi oina chakcha haijana ba kai ge sumaina tawbo meyam je ai Pamjade tawbiganu candidate puna makisu oina tawbiganu are amda chading tawbo je khoi pamdi
Peace and Harmony Day Thorom Gambari Lenana Dibya Zayati Ashram Zangangai Usekona Sinduna Kanana Inaba Mifam Ama Pangtokre Ashram gi founder Dr. C.S. Zamini Debina Ashram Asina Miyam the Peace and Harmony gi Pausal Piduna Lakle Haiki Aikoi Manipurda Hauji Yamna Jarang Raba Laita Raba Yamna Mi Punamaki Pukminda Langtak Laba Lairaba Matam Sida Santigi Paujel Amadi Aina Sandok Chaningi Van Tawa Blockade Tawa Makan Kayagi Awa Chaiting Nangaba Matam Sida Asromama Sida Sida Spiritual Gi Oiba Mapam Ama Sengat Chadana Mayam the Santigi Paujel Lasi Aina Tamjabani Ketrigaon Kendra the MPP gi Mirep Oriba Muhammad Azizur Haq Khan gi Phiral Singkhatpagi Thoram Pangthokre Thoram Aduda MPP gi President M Sobakiran Vice President Y Bhim Y Priyakumar amasung MPP Ketrigaon gi President Ezalilna Maru Oiba Miyoi Sing Oina Saruk Yakhe President Sobakiran na Regional Party ama Oriba MPP gi Mirep Azizur Haqpu miyamna mai pakhanbiyo haikhe केंद्र हुंफुज लरीबा मतिक चाबा लारिक लाइसो है मिजिंगजे नागपुर चेंसिली गांधी फेमी चेंसिली ममता बनर्जी चेंसिली बिहार चेंसिली यूपी चेंसिली अदुना सिगी वाखलोन से थादोगा इंडियन कॉन्स्टिट्यूशन पीरंबा BR अम्बेडकर न पीबीरंबा वाखलोन दो अकोई मांग थमगा मणिपुर की स्थिति कनान ngaकनी मणिपुर पीपल्स पार्टी न ngaकदबनी लमदम सिद लिंखतजब पार्टी न ngaकदबनी हाइबगी वाखलोन सिदा मणिपुर पीपल्स पार्टी न अरे पलेतन होन Muhammad Azizur Haqna Mikhala Sida Mahakna Mai Paklabadi Praja Miyam gi Sangdraba Yadraba Potlam Sing Yauna Lambi Thong Phagatna Bahonagani Phongdokhe Kendra Sigi Adi Thong Pakabri Saba Yaba Mafam the Thong Sabangam Dadan Legacy Pakabri on Topa Adagi Drinking Water gi Mafam Ayam the Pang the Vasi Pangabonaba Adagi double grouping system who usually like Tripsi like Nanaba Honaba Siguma Agi Tonganba Manipur Lazy Hozik Aroibada Maru Oiba Pau Mok Pizari Prime Minister Narendra Modi na Manipur gi ngamkhai kai haloi haina langjing asobada pangthokhiba miyam gi mifam da phongdokre amadi BJP da lairaga Congress pu hunduna ngangliba mayam asi Congress da lairinge da khiraba miyoi ngaktani haina Chief Minister Okram Ibobina haikre Hausiki oinadi matang asida losinjari miyang tabiriba pumnamakpo amukhana kurumjari